Good morning. Ngasi December ki date 21 2023. Hauze akoina yengiba se Bank Nifty dani 1 minute ki time frame ni. Ngarang se market fazana kumakraba matungda ngasi su market se gap down da thong hangi. Gap down da thong hangaba matungda market se makharom da kumdai. Market sangman nungaina naba support amadi resistance yekna naba line singjerake. Matakta singiba amadi makada singiba line ase support amadi resistance yeknanaba line ne resistance yeknaba line asina angam masu oilage aduga support ki line dana break masu oire hariba jaga ani asida thamjare makha isina support ki line aduga matakki asina resistance hauzik chatliba candlestick ase loidabana maram oiraga hariba jaga anisada support laire natagana resistance laire haiba yadri chatliba candle ase loiselakpa matamda aikoina hariba jaga asida support laire resistance laire haiba se aikoina logadaini hauzik lairiba market se makharom da kummi makharom da kumba sida point kya yamna cn gi haibado yengsi option cn da changjarage option cn da changaba matungda pe da changage 47,200 hariba strike price asida changase aduga magi candle chart yengse mana matholom da kakhatliba point se 360 degi kabasina 540 bau market se matholom da kakhatli hariba point asi market se kumtharakpa matam da hariba point ase cl hauze khoina laigadi se market se karamba direction om da stangagadi ngasi se profit laigadage amadi karamba candlestick tholak taragadi akoina market se stanggadage haibaduni hauze akoina ngairi base akoigidi tanja phajaba mafam phajaba yengaga changse akoigidi hojik changba hore one lot changle quantity da haragana 15 quantity aduga hojik lairiba profit da hai taragadi lupa chamaga kuntra taret chamaga kuntra taret leiramadu pulap mangsengraga hai tare lupa taramathoi dagi minus lomda mu ure hariba 15 quantity si laiba matamda sangiba paisa se lupa lising mangaga samapan kuntraga mari 0.75 hariba paisa se thadaraga lupa kya phangba yagadage haibado yengse aduga hausit laiba minus se lupa chamaga yankai chamaga kun muki sangdi khoina minus oina uri hausit khoina laiba time frame se 3 minute ki time frame ni first candle second candle third candle fourth suba candle hausit phauda chatlise mari suba candle ni akoina first candle da kari khangma ngamkre first candle gi maton ithang thangba angang masaru ase resistance ni haina mamangda haijagre hariba resistance asidagi market si makharom da kumdharaba matungda aina target tawriba sina first candle gi makha ithang thangna lairiba support ki line dagi market si matharom da kakhatpa yabagi oithokpa lei hariba tanja sibokti yengsi hariba tanja sibokta kumakpa matamda akoina profit kam yamna phangi hauzik kumiba candle asina makhai thangthangna lairiba amuba line se sokpa taragadi aigi target hit tawre masigi support ki line da aigi target thamgani masida target thami sigi maramdi karino haiba matamda first candle na hariba jaga asidagi support loraga market se kakhat khibna maram oiraga hariba jaga asidagi market ki direction se makai amaromda haiba yabagi oithokpa lei haidana hariba tanja asibokti kumakani haidana aigi target se thammani video si yengba loiraba matungda candle chart hangdokpiro aduga sanami sena ngasai high kriba 3 minute ki time frame aduga 1 minute ki time frame da kamaina tawba makai amarom da satpra natagana sattabra sanami sena high si sumbra natagana sumdabra haibado nainabiyu video se yengaga da topi ganu chart hangdo matungda nainabiyu aduga nainaraba matungda khangdaba tananingba leibado comment section da comment tawbiramu aduga hojil lairiba time frame se 1 minute ke time frame ni yengu first candle gi candle angang mathwe next da market se matrom da kakhatli ani suba candle da ani suba da kakhatpana maram oiraga hojik se market se makharom da kumtharakpa matam da hariba thengang swaida market se palle karigumba sigi thengang se baklaw kaithagraba ngasai gi makha da lairiba amubagi supportive line se sungsoi soidana yogani karigumba sigi line se yorpa taragadi market se direction amaromda haiba yabagi oithokpa leirabani ko
ꯀꯔꯣꯝꯗ ꯍꯥꯏꯒꯗꯩꯕ ꯃꯈꯥꯔꯣꯝꯗ ꯀꯨꯝꯒꯦ ꯍꯥꯏꯇꯥꯔꯒꯅ ꯍꯥꯏꯔꯤꯕ ꯑꯃꯨꯕꯁꯤꯒꯤ ꯃꯈꯥꯔꯣꯝꯗ ꯖꯔꯔꯔ ꯀꯨꯝꯒꯅꯤ ꯑꯗꯨꯒ ꯑꯃꯨꯕꯁꯤꯗꯒꯤ ꯁꯄꯣꯔꯠ ꯂꯧ ꯇꯥꯔꯒꯅ ꯃꯥꯔꯀꯦꯠꯁꯦ ꯃꯊꯛꯂꯣꯝꯗ ꯀꯥꯈꯠꯀꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤ ꯌꯦꯡꯉꯨ ꯁꯦꯀꯦꯟ ꯀꯦꯟꯗꯜꯗꯒꯤ ꯁꯄꯣꯔꯠ ꯂꯧꯔꯒ ꯃꯥꯔꯀꯦꯠꯁꯦ ꯃꯊꯛꯂꯣꯝꯗ ꯈꯔ ꯀꯥꯈꯠꯂꯤ ꯀꯥꯈꯠꯄ ꯇꯥꯔꯒꯁꯨ ꯃꯥꯔꯀꯦꯠ ꯍꯥꯏꯁꯤꯗꯤ ꯑꯀꯥ ꯀꯨꯝꯅꯤ ꯃꯁꯤꯗ ꯃꯥꯔꯀꯦꯠꯁꯦ ꯀꯥꯈ꯭ꯔꯦ ꯅꯠꯇ꯭ꯔꯒꯅ ꯀꯨꯝꯈ꯭ꯔꯦ ꯍꯥꯏꯅ ꯃꯤꯄꯥꯏꯕ ꯑꯃꯗꯤ ꯊꯥꯒꯠꯄ ꯌꯥꯗꯦ ꯑꯩꯒꯤꯗꯤ ꯑꯩꯒꯤ ꯆꯪꯐꯝ ꯊꯣꯛꯄ ꯖꯒꯥ ꯐꯖꯕ ꯃꯐꯝ ꯐꯖꯕꯗ ꯆꯪꯈꯤꯕ ꯃꯥꯔꯀꯦꯠ ꯆꯪꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯥꯔꯀꯦꯠꯇꯤ ꯃꯥꯒꯤ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯖꯈ꯭ꯔꯗꯧꯅꯤ ꯃꯥꯔꯀꯦꯠꯅ ꯇꯧꯔꯛꯄꯗꯣ ꯑꯩꯈꯣꯏꯅꯁꯨ ꯐꯣꯂꯣ ꯇꯧꯕ ꯑꯃ ꯗꯔꯀꯥꯔ ꯂꯩ ꯃꯥꯔꯀꯦꯠꯀꯤ ꯑꯦꯒꯦꯟꯁꯇ ꯑꯩꯈꯣꯏꯅ ꯇꯧꯔꯨꯕ ꯇꯥꯔꯒꯗꯤ ꯄꯩꯁꯥ ꯃꯥꯡꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯃꯗꯨꯅ ꯑꯩꯈꯣꯏꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯄꯩꯁꯥ ꯌꯥꯝꯅ ꯃꯥꯡꯗꯅꯕ ꯁ꯭ꯇꯣꯞ ꯂꯣꯁ ꯊꯝꯃꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯔꯀꯦꯠꯅ ꯄ꯭ꯔꯣꯐꯤꯠ ꯄꯤꯔꯛꯑꯦ ꯑꯣꯀꯦ ꯃꯥꯔꯀꯦꯠꯅ ꯂꯣꯁ ꯄꯤꯔꯛꯑꯦ ꯑꯣꯀꯦ ꯍꯥꯏꯒꯗꯕ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯑꯩꯗꯤ ꯄ꯭ꯔꯣꯐꯤꯠ ꯂꯧꯗꯕ ꯌꯥꯗꯦ ꯑꯩꯗꯤ ꯃꯥꯡꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯃꯥꯔꯀꯦꯠꯀ ꯃꯨꯛꯅꯔꯨ ꯇꯥꯔꯒꯗꯤ ꯍꯦꯟꯅ ꯃꯥꯡꯅꯅꯕꯒꯤ ꯃꯆꯥ ꯑꯃ ꯑꯣꯏꯒꯅꯤ ꯃꯗꯨꯗꯨꯅ ꯑꯩ ꯅꯣꯡꯃꯗ ꯇ꯭ꯔꯦꯠ ꯀꯌꯥ ꯂꯧꯒꯅꯤ ꯑꯩ ꯅꯣꯡꯃꯗ ꯀꯔꯝꯕ ꯁ꯭ꯇꯥꯏꯜ ꯁꯥꯟꯅꯒꯗꯒꯦ ꯍꯥꯏꯕꯁꯦ ꯈꯟꯗꯣꯛꯀꯗꯕꯅꯤ ꯃꯥꯔꯀꯦꯠꯁꯦ ꯈꯔ ꯀꯥꯈꯠꯂꯨꯔꯕ ꯃꯇꯨꯡꯗ ꯃꯥꯔꯀꯦꯠꯁꯦ ꯃꯈꯥꯔꯣꯝꯗ ꯀꯨꯝꯊꯔꯛꯂꯦ ꯑꯩꯒꯤ ꯁꯥꯏꯠꯇ ꯂꯩꯔꯛꯂꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄ꯭ꯔꯣꯐꯤꯠꯁꯦ ꯂꯨꯄꯥ 366ꯒꯤ ꯆꯥꯡꯗꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯐꯤꯠ ꯑꯣꯏꯅ ꯎꯕ ꯐꯪꯉꯤ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯐꯤꯠ ꯑꯁꯦ ꯀꯌꯥ ꯌꯥꯝꯅ ꯂꯧꯕ ꯌꯥꯒꯗꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯥꯏꯠꯁꯦ ꯑꯩꯒꯤ ꯁꯥꯏꯠꯇ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯎꯔꯤꯕ ꯄ꯭ꯔꯣꯐꯤꯠꯁꯦ ꯑꯩꯈꯣꯏꯅ ꯎꯕ ꯉꯝꯃꯤꯕꯅꯤ ꯍꯧꯖꯤꯛꯁꯤ ꯌꯥꯝꯅ ꯇꯞꯅ ꯇꯞꯅ ꯀꯨꯝꯊꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯄ꯭ꯔꯣꯐꯤꯠ 400ꯒꯤ ꯆꯥꯡꯗꯤ ꯎꯔꯝꯂꯦ ꯉꯁꯥꯏ ꯑꯩꯅ ꯊꯝꯃꯝꯃꯤꯕ ꯁ꯭ꯇꯣꯞ ꯂꯣꯁ ꯂꯧꯊꯣꯛꯆꯔꯒꯦ ꯁ꯭ꯇꯣꯞ ꯂꯣꯁꯁꯤ 380ꯗ ꯊꯝꯃꯝꯕꯅꯤ ꯍꯧꯖꯤꯛ ꯇꯥꯔꯒꯦꯠꯇ ꯊꯝꯖꯒꯦ ꯇꯥꯔꯒꯦꯠꯇ ꯊꯝꯕ ꯌꯥꯔꯤꯕ ꯄꯩꯁꯥꯁꯤ 460 ꯍꯥꯏꯔꯤꯕ ꯄꯩꯁꯥ ꯑꯁꯦ ꯊꯝꯃꯒꯦ 460ꯁꯤ ꯌꯧꯔꯛꯄ ꯇꯥꯔꯒꯗꯤ ꯌꯣꯟꯊꯣꯛꯈ꯭ꯔꯣ ꯍꯥꯏꯅ 460 ꯍꯥꯏꯔꯤꯕꯁꯦ ꯉꯁꯥꯏꯒꯤ ꯁꯄꯣꯔꯠꯀꯤ ꯂꯥꯏꯟ ꯑꯃꯨꯕꯗꯣ ꯃꯗꯨꯒꯤ ꯖꯒꯥ ꯑꯣꯏꯒꯗꯣꯏꯅꯤ ꯍꯥꯏꯔꯤꯕ ꯑꯃꯨꯕꯒꯤ ꯂꯥꯏꯟ ꯑꯁꯦ ꯌꯧꯔꯛꯇꯕ ꯇꯥꯔꯒꯗꯤ 460ꯁꯦ ꯍꯤꯠ ꯇꯧꯕ ꯉꯝꯃꯣꯏꯗꯣꯏꯅꯤ ꯑꯩꯅ ꯂꯩꯕꯅ 395ꯗ ꯂꯩꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯇꯥꯔꯒꯦꯠ ꯇꯧꯔꯤꯕ ꯑꯁꯤꯅ 460ꯗ ꯇꯥꯔꯒꯦꯠ ꯇꯧꯕꯅꯤ ꯍꯥꯏꯔꯤꯕꯁꯤ ꯍꯤꯠ ꯇꯧꯕ ꯉꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯉꯝꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯉꯥꯏꯃꯤꯟꯅꯁꯤ ꯑꯃꯗꯤ ꯌꯦꯡꯃꯤꯟꯅꯁꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯥꯔꯀꯦꯠꯁꯦ ꯃꯈꯥꯔꯣꯝꯗ ꯌꯥꯝꯅ ꯇꯞꯅ ꯇꯞꯅ ꯀꯨꯝꯊꯔꯛꯏ ꯉꯁꯥꯏ ꯑꯩꯅ ꯊꯝꯃꯝꯕ ꯑꯩꯒꯤ ꯁ꯭ꯇꯣꯞ ꯂꯣꯁꯁꯤ 380ꯗ ꯁ꯭ꯇꯣꯞ ꯂꯣꯁ ꯑꯗꯨꯒ ꯑꯩꯅ ꯂꯩꯕꯅ 395ꯗ ꯂꯩꯕ ꯑꯩꯅ ꯊꯝꯃꯝꯕ ꯑꯩꯒꯤ ꯁ꯭ꯇꯣꯞ ꯂꯣꯁꯁꯤ ꯑꯦꯔꯥꯎꯟ ꯂꯨꯄꯥ 15ꯒꯤ ꯆꯥꯡꯅꯤ ꯀꯔꯤꯒꯨꯝꯕ ꯃꯥꯏꯅꯁ ꯆꯠꯂꯛꯄ ꯇꯥꯔꯒꯗꯤ ꯂꯨꯄꯥ 15 ꯃꯥꯏꯅꯁ ꯆꯠꯄ ꯑꯗꯨꯒ ꯇꯣꯡꯉꯛꯄ ꯃꯇꯝꯗꯅ ꯍꯧꯖꯤꯛ ꯂꯧꯒꯗꯧꯔꯤꯕ ꯄ꯭ꯔꯣꯐꯤꯠꯁꯤ 65 ꯄꯣꯏꯟꯠꯅꯤ 65 ꯄꯣꯏꯟꯠ ꯂꯧꯕ ꯃꯇꯝꯗ ꯂꯨꯄꯥ ꯀꯌꯥ ꯇꯣꯡꯒꯗꯒꯦ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯆꯠꯂꯤꯕ ꯃꯥꯔꯀꯦꯠꯀꯤ ꯑꯁꯤꯅ ꯃꯈꯥ ꯏꯊꯪ ꯊꯪꯅ ꯂꯩꯔꯤꯕ ꯂꯥꯏꯟ ꯑꯃꯨꯕ ꯂꯥꯏꯟꯁꯦ ꯍꯦꯛ ꯁꯣꯛꯄꯒ ꯑꯩꯈꯣꯏꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯎꯔꯒꯅꯤ ꯀꯔꯤꯒꯨꯝꯕ ꯑꯃꯨꯕ ꯂꯥꯏꯟꯁꯦ ꯁꯣꯛꯇꯅ ꯃꯊꯛꯂꯣꯝꯗ ꯀꯥꯈꯠꯂꯛꯄ ꯇꯥꯔꯒꯅ ꯀꯃꯥꯏꯅ ꯇꯧꯕ ꯀꯔꯤ ꯐꯤꯔꯦꯞ ꯂꯦꯞꯀꯅꯤ ꯍꯥꯏꯕꯗꯣ ꯌꯦꯡꯃꯤꯟꯅꯁꯤ ꯍꯧꯖꯤꯛꯁꯦ ꯌꯥꯝꯅ ꯇꯞꯅ ꯇꯞꯅ ꯃꯈꯥꯔꯣꯝꯗꯗꯤ ꯆꯤꯡꯊꯔꯛꯏ ꯌꯦꯡꯁꯤ ꯁꯣꯛꯄ ꯉꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯉꯝꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄ꯭ꯔꯣꯐꯤꯠꯁꯦ 620 500ꯒꯤ ꯆꯥꯡꯗꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯐꯤꯠ ꯑꯣꯏꯅ ꯎꯕ ꯐꯪꯉꯤ ꯍꯧꯖꯤꯛ ꯀꯦꯟꯗꯜꯗ ꯀꯃꯥꯏꯅ ꯇꯧꯔꯤ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯔꯤꯒꯦ ꯍꯥꯏꯕꯗꯨ ꯀꯦꯟꯗꯜ ꯆꯥꯔꯠ ꯑꯃꯨꯛ ꯎꯠꯆꯔꯛꯀꯦ ꯀꯦꯟꯗꯜ ꯆꯥꯔꯠꯇ ꯑꯃꯨꯛ ꯌꯦꯡꯁꯤ ꯍꯧꯖꯤꯛ ꯕꯦꯡꯛ ꯅꯤꯐꯇꯤꯗ ꯆꯪꯂꯦ ꯆꯪꯉꯕ ꯃꯇꯨꯡꯗ 1 ꯃꯤꯅꯤꯠꯀꯤ ꯇꯥꯏꯝ ꯐ꯭ꯔꯦꯝꯅꯤ ꯃꯥꯔꯀꯦꯠꯁꯦ ꯃꯈꯥꯔꯣꯝꯗ ꯀꯨꯝꯊꯔꯛꯂꯦ ꯀꯨꯝꯊꯔꯕ ꯃꯇꯨꯡꯗ ꯑꯃꯨꯕ ꯂꯥꯏꯟꯁꯤꯅꯤ ꯍꯧꯖꯤꯛ ꯊꯨꯒꯥꯏꯕ ꯉꯥꯏꯔꯤꯕꯁꯤ ꯍꯥꯏꯔꯤꯕ ꯂꯥꯏꯟ ꯑꯁꯤꯕꯨ ꯁꯣꯛꯄ ꯇꯥꯔꯒꯗꯤ ꯉꯁꯥꯏ ꯑꯩꯅ ꯊꯝꯈ꯭ꯔꯤꯕ 460 ꯍꯥꯏꯔꯤꯕ ꯄꯣꯏꯟꯠ ꯑꯗꯨꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯤꯠ ꯇꯧꯔꯒꯅꯤ ꯍꯥꯏꯔꯤꯕ ꯄꯣꯏꯟꯠ ꯑꯁꯤ ꯍꯤꯠ ꯇꯧꯔꯕ ꯃꯇꯨꯡꯗ ꯄ꯭ꯔꯣꯐꯤꯠ ꯀꯌꯥꯝ ꯂꯩꯒꯗꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤ ꯁ꯭ꯋꯥꯏꯒꯤ ꯑꯦꯔꯤꯌꯥ ꯖꯣꯟꯁꯤꯗꯒꯤ ꯃꯥꯔꯀꯦꯠꯀꯤ ꯗꯥꯏꯔꯦꯛꯁꯟ ꯑꯃꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯎꯕ ꯐꯪꯒꯗꯕꯅꯤ ꯍꯧꯖꯤꯛ ꯀꯨꯝꯊꯔꯛꯏꯕ ꯃꯥꯔꯀꯦꯠ ꯑꯁꯤ ꯀꯥꯈꯠꯄ ꯅꯠꯇ꯭ꯔꯒꯅ ꯀꯨꯝꯊꯕ ꯑꯃꯗꯤ ꯑꯣꯏꯔꯒꯗꯕꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝꯅ ꯔꯤꯛꯁ ꯂꯧꯗꯕꯤꯗ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯃꯥꯔꯀꯦꯠ ꯁꯥꯟꯅꯁꯤ ꯍꯥꯏꯔꯤꯕ ꯁꯤꯕꯨ ꯀꯨꯝꯊꯔꯛꯄ ꯃꯇꯝꯗ ꯄ꯭ꯔꯣꯐꯤꯠ ꯈꯔ ꯂꯧꯍꯧꯕꯗꯣ ꯃꯗꯨꯅ ꯄꯦꯟꯊꯣꯛꯀꯦ ꯍꯧꯖꯤꯛ ꯀꯨꯝꯊꯔꯛꯏꯕ ꯃꯥꯔꯀꯦꯠꯁꯤ ꯇꯞꯅ ꯇꯞꯅ ꯃꯈꯥꯔꯣꯝꯗ ꯂꯨꯝ ꯂꯥꯎꯅ ꯆꯤꯡꯊꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯅ ꯊꯝꯃꯝꯕ ꯑꯩꯒꯤ ꯇꯥꯔꯒꯦꯠ ꯍꯤꯠ ꯇꯧꯔꯦ ꯍꯤꯠ ꯇꯧꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄ꯭ꯔꯣꯐꯤꯠꯁꯤ ꯂꯨꯄꯥ 965.25 ꯍꯥꯏꯔꯤꯕ ꯄꯩꯁꯥ ꯑꯁꯦ
ꯇꯣꯡꯕ ꯉꯝꯈ꯭ꯔꯦ, ꯄ꯭ꯔꯣꯐꯤꯠ ꯂꯩꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯌꯦꯡꯉꯤꯕ ꯑꯁꯤ ꯑꯩꯅ ꯆꯪꯈ꯭ꯔꯤꯕ ꯑꯩꯒꯤ ꯁ꯭ꯇ꯭ꯔꯥꯏꯛ ꯄ꯭ꯔꯥꯏꯁꯇ ꯆꯦꯟꯕ ꯄꯩꯁꯥꯗꯨꯅꯤ꯫ ꯑꯩꯅ ꯊꯝꯈ꯭ꯔꯤꯕ 460ꯗꯨ ꯍꯤꯠ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯥꯅ ꯀꯥꯈꯠꯂꯝꯃꯤꯕ ꯑꯁꯤ 475 ꯐꯥꯎ ꯀꯥꯈꯠꯂꯝꯃꯕ ꯃꯇꯨꯡꯗ ꯃꯥꯔꯀꯦꯠꯁꯦ ꯃꯈꯥꯔꯣꯝꯗ ꯆꯤꯡꯊꯈꯤ꯫ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯔꯀꯦꯠꯁꯦ ꯌꯥꯝꯅ ꯏꯪꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯁꯥꯟꯅꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯥꯔꯀꯦꯠ ꯑꯃ ꯆꯪꯕ ꯃꯇꯝꯗ ꯄ꯭ꯔꯣꯐꯤꯠ ꯁꯦꯝꯕ ꯉꯝꯈ꯭ꯔꯕꯅꯤꯅ ꯁꯅꯥꯃꯤꯁꯦꯟꯒꯤꯗꯤ ꯅꯣꯡꯃꯗ ꯃꯥꯔꯀꯦꯠ ꯑꯃꯗꯒꯤ ꯍꯦꯟꯅ ꯁꯥꯟꯅꯗꯕ ꯍꯥꯏꯕꯅꯤ꯫ ꯉꯁꯤꯗꯤ ꯃꯥꯔꯀꯦꯠ ꯑꯃ ꯆꯪꯕ ꯃꯇꯝꯗ ꯄ꯭ꯔꯣꯐꯤꯠ ꯂꯩꯈ꯭ꯔꯦ, ꯑꯗꯨꯒ ꯁꯥꯟꯅꯕꯁꯨ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯒꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ 1 ꯃꯤꯅꯤꯠꯀꯤ ꯇꯥꯏꯝ ꯐ꯭ꯔꯦꯝꯗ ꯌꯦꯡꯉꯨ, ꯃꯥꯔꯀꯦꯠꯁꯤ ꯍꯥꯏꯔꯤꯕ ꯑꯦꯔꯤꯌꯥ ꯑꯁꯤꯗꯒꯤ ꯆꯤꯡꯈꯠꯂꯛꯄꯒꯤ ꯃꯃꯤꯗꯤ ꯂꯩꯔꯦ꯫ ꯃꯌꯥꯝꯕꯨ ꯚꯤꯗꯤꯑꯣꯁꯤ ꯍꯦꯛ ꯍꯧꯕꯗꯒꯤꯅ ꯍꯧꯖꯤꯛꯐꯥꯎ ꯌꯦꯡꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯃꯤꯟꯅꯁꯤ꯫